ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 58 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ। ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ। ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ। ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯈ꯭ꯔꯦ ꯍꯟꯇꯛ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯂꯟꯖꯥꯎ ꯑꯁꯤꯗ ꯕꯤꯌꯣꯟ ꯑꯃꯗꯤ ꯂꯦꯒꯔꯊꯥꯅ ꯇꯧꯔꯛꯄ ꯂꯥꯂꯣꯡ ꯑꯗꯨ ꯑꯥꯏꯚꯔꯅ ꯐꯖꯅ ꯈꯪꯍꯧꯗꯕꯗꯒꯤ ꯅꯤꯡꯊꯧ ꯍꯦꯔꯜ ꯑꯁꯤ ꯂꯦꯒꯔꯊꯥ ꯍꯣꯏꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯅꯪꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ। ꯂꯦꯒꯔꯊꯥꯅꯁꯨ ꯂꯥꯟꯕꯨꯡ ꯑꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯃꯤꯁꯤꯡꯁꯤ ꯆꯦꯛ ꯇꯧꯔꯛꯄꯗ ꯏꯪꯂꯦꯟꯗꯒꯤ ꯑꯥꯏꯚꯔꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕ ꯕꯤꯁꯣꯞ ꯍꯦꯛꯃꯟ ꯑꯗꯨ ꯂꯦꯒꯔꯊꯥꯅ ꯊꯦꯡꯅꯈꯤꯕꯗꯒꯤ ꯎꯆꯤꯟꯅ ꯆꯤꯟꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯈ꯭ꯔꯕꯅꯤ। ꯁꯤꯟ ꯑꯗꯨꯒ ꯂꯣꯏꯅꯅ एपिसोड ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ। ꯃꯗꯨꯒꯤ ꯃꯈꯥ एपिसोड 58 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯍꯦꯔꯜ ꯍꯣꯏꯒꯤ ꯁꯤꯟꯗꯒꯤ ꯍꯧꯔꯤ। ꯃꯁꯤꯗ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯊꯥꯡꯗꯅꯔꯤ। ꯂꯥꯟ ꯇꯧꯕꯅꯦ ꯍꯥꯏꯗꯨꯅ ꯍꯦꯔꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯍꯜꯂꯛꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ। ꯃꯁꯤꯗ ꯃꯄꯥ ꯍꯜꯂꯛꯇꯕ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯣꯛꯇꯨꯅ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯤ। ꯇꯧꯈꯤꯕ ꯂꯥꯟꯐꯝ ꯑꯁꯣꯝꯗꯅ ꯃꯆꯥꯁꯤꯡꯅ ꯉꯥꯏꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯉꯥꯏꯍꯧꯔꯤꯕꯗꯨ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯃꯥꯏꯁꯤꯗ ꯌꯥꯇꯥꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯦꯒꯔꯊꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ। ꯃꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯟꯐꯝꯗꯨꯗ ꯅꯪꯉꯛꯈꯤꯕ ꯑꯁꯣꯛ ꯑꯄꯟꯁꯤꯡꯁꯤ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯁꯤꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯔꯕꯤꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯒꯤ ꯑꯁꯣꯛꯄꯁꯤꯡꯁꯤ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯦꯒꯔꯊꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯂꯦꯒꯔꯊꯥꯅ ꯇꯣꯔꯕꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ꯫ ꯇꯣꯔꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯦꯒꯔꯊꯥꯗ ꯍꯦꯛꯃꯟꯅ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯂꯥꯏꯔꯝꯂꯦꯟꯗꯨꯗ ꯂꯩꯔꯗꯕꯅꯤ꯫ ꯅꯪꯗꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯖꯅ ꯅꯤꯡꯖꯕ ꯂꯥꯏꯄꯨ ꯑꯃꯅꯦꯅ ꯍꯥꯏꯅꯁꯨ ꯑꯩꯅ ꯇꯥꯏ꯫ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯑꯗꯨ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯗꯥꯏꯅꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯍꯣꯏ ꯑꯩ ꯂꯥꯏꯄꯨ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯁꯣꯔꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯅꯪꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕꯗꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯕꯒꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯩꯒꯤ ꯏꯁꯣꯔꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯣꯏꯗ ꯄꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ? ꯅꯪꯁꯨ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯨꯄꯥ ꯅꯨꯄꯤꯗ ꯈꯦꯠꯅꯕ ꯑꯃꯠꯇ ꯊꯝꯗꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯩꯗꯤ ꯏꯁꯣꯔꯃꯛꯇꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯤꯑꯣꯏꯕꯅꯤ꯫ ꯏꯁꯣꯔꯗ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤꯒ ꯈꯦꯠꯅꯩ꯫ ꯍꯣꯏ ꯑꯩꯅ ꯅꯨꯄꯤꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯨꯝꯅꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯥꯞ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯑꯣꯏꯅ ꯉꯁꯤꯁꯨ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥ ꯑꯁꯤ ꯍꯦꯛꯃꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯍꯦꯛꯃꯟꯅ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯅꯪꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯩꯅ ꯈꯔ ꯋꯥꯅ ꯊꯣꯛꯑꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯈꯪꯉꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯒ ꯂꯦꯒꯔꯊꯥ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯁꯛꯀ ꯑꯥꯏꯚꯔꯒꯁꯤ ꯂꯥꯟ ꯃꯥꯏꯊꯤꯕꯒꯤꯗꯃꯛ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯦꯔꯜ ꯂꯥꯛꯇꯨꯅ ꯑꯥꯏꯚꯔꯗ ꯅꯪꯅ ꯅꯍꯥꯟ ꯂꯥꯟꯐꯝꯗ ꯑꯥꯏꯗꯤꯌꯥ ꯈꯔ ꯄꯨꯊꯣꯔꯛꯈꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯑꯥꯏꯗꯤꯌꯥ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯑꯥꯏꯚꯔꯗ ꯍꯦꯔꯜꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯐꯖꯅꯗꯤ ꯊꯥꯖꯕ ꯖꯥꯠꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯅꯪꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯥꯖꯕꯗꯒꯤ ꯑꯌꯥꯕꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯤ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯈꯔ ꯈꯜꯍꯧꯗ꯭ꯔꯕꯗꯤ ꯄꯥꯛ ꯍꯦꯛꯇ ꯑꯌꯥꯕ ꯄꯤꯒꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯐꯩ ꯈꯟꯕ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯇꯧꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯥꯏꯚꯔꯗ ꯑꯩꯅ ꯕꯤꯌꯣꯟꯒ ꯂꯣꯏꯅꯗꯨꯅ ꯔꯣꯝꯗ ꯆꯠꯂꯨꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯄꯗꯒꯤ ꯐ꯭ꯔꯦꯡꯀꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯔꯣꯂꯣꯕꯨꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯂꯕ ꯀꯥꯟ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯔꯣꯂꯣꯕꯨ ꯎꯅꯔꯨꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯦꯔꯜꯅ ꯑꯥꯏꯚꯔꯅ ꯇꯨꯃꯤꯟ ꯂꯩꯕ ꯑꯁꯤꯗ ꯑꯥꯏꯚꯔ ꯃꯁꯤꯗ ꯅꯪꯒꯤ ꯃꯣꯠꯅ ꯀꯔꯤ ꯂꯩꯔꯤ? ꯕꯤꯁꯛꯅ ꯍꯥꯏꯔꯤꯕ ꯐ꯭ꯔꯥꯟꯁꯇꯒꯤ ꯃꯇꯦꯡ ꯂꯧꯁꯦ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯈꯟꯕꯗ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯐ꯭ꯔꯦꯡꯀꯤꯌꯥ ꯆꯠꯇꯨꯅ ꯔꯣꯂꯣꯕꯨ ꯎꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯕꯤꯁꯛꯇ ꯑꯌꯥꯕ ꯑꯁꯤ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯨ ꯇꯌꯥꯔꯤ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯌꯥꯝ ꯍꯔꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯒꯤ ꯌꯥꯊꯪꯗꯒꯤ ꯃꯍꯥꯛꯄꯨ ꯌꯥꯕ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕ
ꯀꯥꯡꯕꯨ ꯈꯔ ꯑꯁꯤꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯃꯁꯤꯕꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯀꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯇꯜꯅ ꯑꯩ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯏꯚꯤꯟꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯔ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯀꯦꯇꯜꯅ ꯅꯪꯅ ꯅꯍꯥꯟ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ, ꯃꯗꯨꯗ ꯃꯥꯅ ꯈꯨꯝꯃꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯦꯗꯦꯀꯠꯇ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯀꯦꯗꯦꯀꯠꯇ ꯑꯗꯨꯃꯛ ꯍꯟꯕ ꯌꯥꯔꯤꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯑꯃꯠꯇꯁꯨ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯐ꯭ꯂꯣꯀꯤꯅ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯋꯥꯅꯤ, ꯃꯍꯥꯛ ꯀꯦꯗꯦꯀꯠꯇ ꯍꯟꯕꯁꯨ ꯄꯥꯝꯗꯦ, ꯃꯐꯝꯁꯤꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯦꯇꯜꯅ ꯃꯥꯅ ꯃꯐꯝꯁꯤꯗ ꯃꯔꯩ ꯇꯨꯔꯩ ꯇꯧꯗꯨꯅ ꯅꯩꯁꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤ ꯃꯔꯝ ꯑꯃꯈꯛꯇꯒꯤꯅꯤ, ꯃꯗꯨꯒꯤ ꯃꯔꯝꯗꯨꯅ ꯃꯐꯝꯁꯤꯗ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤꯅꯤ꯫ ꯀꯦꯗꯦꯀꯠꯇꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤꯅ, ꯑꯅꯧꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯔꯩ ꯃꯌꯥꯝ ꯑꯃ ꯌꯦꯠꯂꯤꯕꯗꯨ, ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯩꯁꯨ ꯏꯚꯤꯟꯒꯤ ꯃꯑꯣꯡꯁꯤ ꯍꯦꯛ ꯌꯦꯡꯕꯗꯨꯗ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯃꯐꯝꯁꯤꯗ ꯄꯥꯝꯂꯤꯕꯁꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯌꯥꯊꯪꯇꯕꯨ ꯏꯜꯍꯟꯕ ꯑꯃꯗꯤ ꯑꯃꯒ ꯑꯃꯒ ꯌꯦꯛꯅꯍꯟꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕ ꯊꯣꯛꯅꯕ ꯃꯥꯅ ꯀꯟꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯇꯥꯟꯖꯥ ꯑꯁꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯡꯂꯒ ꯐꯝꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯦꯔꯜꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯅꯪꯅ ꯈꯜꯂꯤꯕꯗꯨꯅ ꯀꯔꯤꯅꯣ ꯑꯦꯁꯇ꯭ꯔꯣꯏꯗ? ꯏꯕꯥꯅꯤꯒꯤ ꯐꯪꯒꯗꯧꯔꯤꯕ ꯏꯆꯥꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅꯁꯨ ꯍꯣꯏ, ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯦꯟꯅ ꯍꯟꯇꯛ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯟ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯈꯥꯝꯂꯛꯂꯒꯅꯨ, ꯂꯥꯟꯐꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯥꯟꯅꯤ, ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯅꯤ꯫ ꯏꯆꯥꯁꯤꯁꯨ ꯂꯥꯟꯐꯝꯗ ꯌꯥꯎꯖꯗꯨꯅ ꯇꯨꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯕꯗꯨ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯃ ꯐꯪꯒꯗꯣꯔꯦ ꯍꯥꯏꯕꯁꯤꯗ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯐꯝꯗꯤ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯂꯥꯟꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ, ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯁꯤꯟꯗꯨꯅ ꯁꯥꯖꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯎꯅ ꯁꯥꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯂꯥꯏꯁꯪ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤꯅ ꯐ꯭ꯂꯣꯀꯤꯕꯨ ꯌꯥꯕ ꯀꯥꯡꯕꯨꯗꯨꯅꯤ, ꯑꯗꯨꯒ ꯐ꯭ꯂꯣꯀꯤꯗ ꯇꯥꯊꯤꯕ ꯃꯕꯨꯛ ꯐꯠꯇꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯊꯕꯛ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯊꯣꯔꯒ꯭ꯔꯤꯝ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ ꯐ꯭ꯂꯣꯀꯤꯕꯨ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯕꯨꯜ ꯀꯧꯕ ꯅꯤꯄꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯣꯏꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯨ ꯂꯥꯎ, ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯃꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯅ ꯅꯈꯣꯏꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ, ꯃꯗꯨꯗꯤ ꯅꯣꯏꯒꯤ ꯅꯊꯧꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯔꯒ꯭ꯔꯤꯝꯅ ꯅꯪꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯐꯝꯗꯨꯅ ꯅꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯦ, ꯅꯪꯁꯦ ꯅꯁꯥꯒꯤ ꯋꯥꯈꯜ ꯂꯩꯖꯗꯕ, ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯄꯪꯌꯥꯗ ꯌꯥꯕ ꯃꯤꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯨꯏ ꯍꯥꯏꯅ ꯀꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯁꯥꯎꯔꯛꯇꯨꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯛꯂꯤꯕ ꯊꯣꯔꯒ꯭ꯔꯤꯝ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯨꯜꯅ ꯊꯣꯔꯒ꯭ꯔꯤꯝꯒꯤ ꯒꯂꯥ ꯄꯥꯏꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛꯀ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯐ꯭ꯂꯣꯀꯤꯕꯨ ꯊꯥꯖꯅ ꯌꯥꯔꯤꯕ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁ ꯑꯁꯤ ꯊꯣꯛꯂꯛꯂꯤ꯫ ꯀꯦꯇꯜꯅ ꯕꯨꯜꯗ ꯃꯐꯝꯁꯤꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯤ꯫ ꯕꯨꯜꯁꯨ ꯊꯣꯔꯒ꯭ꯔꯤꯝꯗ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯧꯈꯤꯕ ꯃꯤꯡꯗꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯎꯅꯦ, ꯅꯆꯤꯟꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯝꯂꯒ ꯕꯨꯜꯁꯦ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁ ꯊꯣꯛꯂꯛꯄꯗꯒꯤ ꯏꯚꯤꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯔꯒ꯭ꯔꯤꯝꯅ ꯑꯃꯨꯛ ꯕꯨꯜ ꯅꯪꯗꯤ ꯍꯨꯏꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯜꯁꯨ ꯁꯥꯎꯔꯛꯇꯨꯅ ꯃꯈꯣꯏꯅꯤꯁꯤ ꯆꯣꯡꯖꯟꯅꯗꯨꯅ ꯐꯨꯅꯈ꯭ꯔꯦ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯕꯨꯜꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯤ꯫ ꯏꯚꯤꯟꯅ ꯀꯦꯇꯜꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯁꯠꯇꯣꯛꯇꯨꯅ ꯁ꯭ꯇꯦꯞ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯁꯨ ꯕꯨꯜꯕꯨ ꯏꯟꯊꯣꯛꯈ꯭ꯔꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯄꯤꯕ ꯁꯤꯡꯖꯪ ꯑꯁꯤ ꯁꯠꯇꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯈꯨꯠ ꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯐ꯭ꯂꯣꯀꯤꯗꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯥꯅ ꯄꯥꯝꯖꯗꯕꯗꯒꯤ ꯂꯥꯏꯁꯪ ꯃꯊꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯅꯨꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯦꯇꯜꯒ ꯏꯚꯤꯟꯒꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯦ, ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯃꯁꯤꯅ ꯀꯥꯟꯅꯕ ꯐꯣꯟ ꯀꯔꯤꯝꯇ ꯄꯣꯔꯛꯑꯣꯏ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯚꯤꯟꯅ ꯐ꯭ꯂꯣꯀꯤꯗ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯒꯔꯊꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯦꯗꯦꯀꯠꯇꯗꯤ ꯌꯧꯗꯕꯤꯗ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯤꯅ ꯕꯤꯌꯣꯟ ꯍꯣꯏꯗ ꯅꯤꯡꯊꯧ ꯍꯦꯔꯜ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯐ꯭ꯔꯦꯡꯀꯤꯌꯥꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯝꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯐꯖꯅ ꯈꯪꯂꯕ꯭ꯔꯥ, ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯐ꯭ꯔꯦꯡꯀꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯦ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯂꯤ꯫
पाउ तमलरिबा लानमी सिना होय तसेंगना अखोइना खंगलबनी लाक्लिबदु फ्रेंकियागी लानमी ngaktani लाक्लिबदुसु खजि खराकी लानमी सिंग नत्ते अदुकी मतिक यामख्रे सोमदसु आइबरगा हेरलगसि मखोइगी मतेंग पांगनबगिदमक रोलोना थारइबा लानमी सिंग असि येंगदु लेरि हौजिक पाक्लबा इपाक असि फ्रेंकियागी जहासिंगसिना पुंथन थनख्रे सोमदना उबाना अखोइगी अंकल रोलोनबु आइबरगा बिशाखगिदमक्ता मागी ओइबा लानमिसिंग करमना थारइबनो हाइदुना हंगजरी बियोना आइसु यान ताती तान चाद्रबदी अखोइगी अंकल रोलोसु यावरंबा याय आई चतुना माबु उनरुगनी मंगोंदा वारी सारुगनी हारगली लेगठानासु आइसु चतकनी हारगली बियोना यारो इमा नंग मफमदु चतलुरबदी आइबरना हातनबगिदमक ngairibani habsi khangdabara हारगली सोमदना आइबरगा बिशाखसि रोलोना थारइबा लानमिसिंग असि येंगदुना हराउना लेरि मसिदगी सिनसि होंखिदुना बिशक्का आइबरगा अमदि निंगथौ हेरलगसि वारी मसादु लेरि आइबरना बिशक्ता अखोइगी अंकल रोलोदी लाक्ट्रिबा करिगिनो हारगली बिशक्ना मादी लाक्पा यारोय हारई मफमदुदा मागी ओइबा थबक थौरम मयाम लेहौरी अदुबु लानसि माइ पाक्लबा मतुंग अखोइगा चाकलेन अमा चानबगिदमक सोइदना लाकनी हाइरि हाइरि आइबरनासु बिशक्ना तमइबा पावसे नुंगाइना ताजरी बिशक्ना मखा तारदुना माना वाफम अमसु याम कुपना सिनरी मदुदी अतै अतैन ओइग्रबसु बियोनबुदी हाटपा यारोय हाइदुना सिनरी हाइरगली वाफम सिताबदा हेरलसु आइबरदा मुन्ना येंगली आइबरना ngakhtang khallaga अखोइगी अंकल रोलोनबु पामलगदी बियोनगी मथवाइदुबुदी खाक्पीबा तारेदना हाइख्रे मसिदगी सिनसि होंखिदुना फ्लोकीगी सिनदा मुक लाख्रे मसिदा मखोइना लैता लैता साजरिबा लाइसंग असि लोइसनदुना अहानबो ओइना ईश्वरबु इरा थौनिनबगिदमक बलि खरा कक्नबा थौरांग तौदुन लैरि मफमसिदा फ्लोकीबु याबा कांगुसिंग असिना हामें खरा बलि कक्तुना इसिंग असि कोनमदा यादुना मयामना खजिक खजिक थक्नरि तांजासिदा इबिल अमदी बुल कौवै निपा असि चंगजलक्तुना फ्लोकी होइबु करिमता थौवै उसितबिदा मयामना लाइगी मिंगदा थक्नरिबा इ यावबा कोन असि मुनख्रे अदुगा फ्लोकीबु यादबा मियोइसिंग असिदा बुलना ममाइदा तैछन्दुना मखोइगी ओइना लाई खोरमगी थबा असि तौदुन लैथोखरे मसी उबदा फ्लोकीदी सावबदा लोइरे फ्लोकीना बुलला पात्रदु अइंगोंदा पियु इ अदु इचम चंबा इ नते ईश्वरदा कटलुरबा असेंबा इनी हाइरि बुलनदी मी उसितबिदा फ्लोकीदा नोक्सलगली फ्लोकीबु याबा निपा अमनमुक नंगी ननादु हाइरिबसि तादबरा पाइरिबदु सचत पिथोरउ हाइरि बुलना नोक्तुना मी उसितबिदा नोइगिसि मसि पियु हाइबा नत्रा हाइदुना फ्लोकीबु याबा मी सिदा ममाइसिदा हाइजलगली मसि उदा फ्लोकीदी मतम कुइना असावबा कया फाददुना लाक्लबसु ngasiदी फादबा ngamdabadagi mahaki singjang asi muk satortuna bulbu yathallage haiduna chensalagli mayamnasu फ्लोकीबु फादुना खामनरि बुलसु फ्लोकीगी मखुता सिगदबा खजिकता ngairi फ्लोकीसु असिगुमा थबा असि अमोहना तौबा पामद्रबनि अदुबु इबिनगी कांगुसिना मी उसितबा सुम हेंजलकपदगी महा खांगबा ngamdre mayamsina amuk khamlakpadagi फ्लोकीसी mahakna पाइरिबा singjang asi थादरमलगा ममित्तमा पि इरांग चेंदुना मफमसिदा कन्ना चेनख्रे फ्लोकीगी मोंगसि उबदा नुंगाइतबा मियोय कयामसु यावरि अदुगा हरावबा मीसु कयाम यावरि मसिदगी सिनसि होंखिदुना लेगरथावगी सिनदा मु लाख्रे मसिदा बिशोक हेकमनसि मसागी अनाबासि खरखर फरकपदगी चैसु पाइदुना लेगरथागी मनाक्ता लागली मसिदा मयामसिनदी करेमनबिदुना मसाबु ngakjariba चैसुसिबु कंथोकपिदुना तुहंदुना सानरी हेकमनसु अमु हौगतुना याम वाना लेगरथागी मनाक्ता चंगसलगली लेगरथाना हेकमनदा नंग आइगी नाक्ता कैदौबा लाक्पनो हाइरगली हेकमनना सोर थपे थपे होंदुना आई नंगा वारी मा सानगे हाइदुना लाक्पनी हाइख्रे मसिदगी सिनसि अमु होंखिदुना हेकमनगा लेगरथागसि का अमदा वारी खरा सानदुना लैरे लेगरथाना हेकमनदा नंगना इंगोंदा सागे हाइरबा वारीदु करिनो हाइदुना हंगले हेकमनना वारीसि अदुकी मतिक यामख्रे अदुकी मतिक चावख्रे सेंगना हाइरबदा मखल लोइना सुरे हाइबा यारे लेगरथाना नंगी वारीदु अइंगोंदा खक्ता सानिंगिबा करिगिनो हाइरगले हेकमनना अइगी वारीसिगी पाखुमसिंगदु नंगना लोइना पीबा ngamgani हाइबा अइना खंगी हाइरगले लेगरथाना नंगना हंगदोरिबा पाखुमसिंग अदु अइना पीबा ngamgani हाइबसि नंगना करमना थाजरिबनो हाइरगले हेकमनना नंग मियोइबगी लाइबकपु थाजबरा हाइरगले लेगरथाना केंडल मुथतुना होय थाजै हाइरगले हेकमनना अदुबु इबानी हंतक थेंगनरिबसि लाइबकना तंबा अमदि नत्ते हाइरगले लेगरथाना अइंगोंदा हाइगदबु वा हाइरोइदा वा खंगना ngangu हाइरगले हेकमनना इबानी था खेनबा मी नत्ते चमानबा मीनी वाफमसि नंगनासु हाना खंगंगनी नंगोंदा अइना हाइफम खंगदबा करिगुम्बा मदि सोइदना यावनी इबानीमक करिगुम्बा मददि सोइदना मानरी अदुना नंगा वारी सानबासि थुना पामबदगी मफमसिदा अइ लाखिबनी हाइरि लेगरथाना नंगना अइगा वारी साननबगीदमक अदु याम हाथु हाथुरिबदु करिगिनो हाइरगली हेकमनना मदुगी मरम हाइबबु लंजाओ असि अमोहना तौगदोरे
ꯌꯥꯝ ꯊꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯔꯊꯥꯅ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯑꯁꯤ ꯌꯥꯎꯒꯗꯕꯁꯨ ꯂꯩꯇꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯅꯣꯛꯇꯨꯅ ꯑꯩ ꯂꯥꯟꯐꯝ ꯑꯁꯤ ꯅꯣꯏꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯅꯕꯨ ꯅꯪꯅ ꯑꯩꯕꯨ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯑꯥꯏꯚꯔ ꯍꯣꯏꯒ ꯊꯦꯡꯅꯕ ꯑꯁꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯏ꯫ ꯂꯩꯒꯔꯊꯥꯅ ꯇꯁꯦꯡꯅ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯎꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯍꯣꯏ, ꯅꯪꯒꯤꯗꯃꯛꯇ ꯂꯥꯟ ꯑꯁꯤ ꯑꯩ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ, ꯊꯋꯥꯏ ꯑꯁꯤꯁꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯊꯥꯗꯣꯛꯄꯁꯨ ꯉꯝꯒꯅꯤ꯫ ꯍꯦꯛꯃꯟꯒꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯩꯒꯔꯊꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯠꯊꯠꯂꯛꯂꯤ꯫ ꯂꯩꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯐꯖꯅ ꯈꯪꯏ, ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯁꯥ ꯃꯁꯥꯗ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯐꯤꯜ ꯑꯃꯃꯝ ꯐꯥꯎꯅꯗꯨꯅ ꯂꯩꯒꯔꯊꯥꯅ ꯉꯥꯜꯂꯤꯕ ꯃꯩꯁꯤꯡꯁꯤ ꯂꯣꯏꯅ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒ ꯇꯣꯔꯕꯤꯒꯗ ꯂꯥꯛꯂꯤ꯫ ꯎꯕꯥꯅ ꯇꯣꯔꯕꯤꯗ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯂꯨꯕꯁꯤ ꯌꯥꯝꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯣꯏꯔꯝꯂꯦ, ꯃꯥꯏꯒ꯭ꯔꯦꯠ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦ, ꯃꯥꯗꯤ ꯃꯁꯥ ꯈꯛꯇꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯃꯥꯏꯒ꯭ꯔꯦꯠꯅ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ, ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯝꯇ ꯌꯥꯎꯔꯣꯏ, ꯄꯥꯈꯠꯀꯅꯨ, ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯒꯅꯤ, ꯃꯁꯤꯗ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯃ ꯍꯦꯛꯇ ꯁꯤꯒꯕꯁꯨ ꯌꯥꯏ, ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯁꯦ ꯁꯤꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯂꯩ, ꯃꯔꯝꯗꯤ ꯅꯪꯒ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯑꯝꯗꯅ ꯑꯩ ꯁꯤꯈꯤꯕꯗꯤ ꯄꯥꯝꯗꯦ ꯇꯣꯔꯕꯤ꯫ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯣꯔꯕꯤꯁꯨ ꯃꯄꯤ ꯏꯔꯥꯡ ꯆꯦꯜꯂꯛꯇꯨꯅ ꯎꯕꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯀꯦ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯥꯏꯒ꯭ꯔꯦꯠꯅ ꯎꯕꯥꯒ ꯇꯣꯔꯕꯤꯒꯤꯅ ꯀꯦ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯚꯥꯞꯇ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯒ꯭ꯔꯦꯠꯇ ꯇꯣꯔꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯜꯂꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯣꯏꯕꯥꯅꯤꯒꯤ ꯏꯃꯥ ꯑꯗꯨ ꯂꯥꯟꯐꯝꯗ ꯁꯤꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯃꯥ ꯑꯗꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯒꯗꯤ ꯂꯥꯛꯂꯔꯣꯏ, ꯍꯣꯏ ꯚꯨꯠ ꯑꯣꯏꯅ ꯑꯣꯜꯂꯒ ꯂꯥꯛꯈꯤꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯊ꯭ꯔꯤꯇꯟ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯚꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯌꯣ ꯂꯥꯛꯇꯨꯅ ꯑꯥꯏꯚꯔ ꯍꯣꯏ ꯕꯤꯁꯛ ꯍꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯔꯣꯂꯣꯗꯤ ꯀꯗꯥꯏꯅꯣ, ꯑꯩ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯩꯁꯨ ꯃꯥꯕꯨ ꯎꯅꯕ ꯆꯠꯂꯨꯕꯅꯤ, ꯃꯥꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯅꯪꯒ ꯂꯥꯟꯊꯦꯡꯅꯕꯁꯤꯁꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯅ ꯀꯀꯥ ꯔꯣꯂꯣꯗ ꯃꯇꯦꯡ ꯍꯦꯛ ꯅꯤꯔꯨꯕꯒ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯅꯪꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯑꯣꯏꯅ ꯄꯤꯔꯒꯦ ꯕꯤꯌꯣꯟ, ꯔꯣꯂꯣꯅ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯅꯤ, ꯂꯩꯒꯔꯊꯥꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯂꯒ ꯂꯝꯗꯝ ꯑꯗꯨ ꯃꯨꯟꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯥꯏꯚꯔ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯥꯏꯚꯔꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯒꯅꯤ, ꯅꯪꯅ ꯑꯩꯒꯤ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯝꯂꯒꯗꯤ ꯅꯪꯁꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯥꯏꯚꯔ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯕꯨ ꯄꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯕꯕꯥ ꯔꯦꯒꯅꯔꯅ ꯁꯥꯒꯠꯂꯝꯕ ꯑꯁꯥꯁꯤꯡꯁꯤ ꯅꯪꯅ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ, ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ, ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯅꯪꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯦ ꯍꯥꯏꯕꯒꯤ ꯀꯤꯕꯒꯤ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯔꯝꯂꯒꯗꯤ ꯃꯐꯝꯁꯤꯗ ꯅꯪ ꯂꯥꯛꯂꯝꯂꯣꯏ, ꯅꯪ ꯑꯩꯕꯨ ꯀꯤꯕꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯀꯤꯕꯒꯗꯤ ꯂꯩꯇꯦꯗ ꯑꯥꯏꯚꯔ, ꯅꯪꯅ ꯂꯥꯟ ꯑꯁꯤ ꯄꯥꯝꯂꯕꯁꯨ ꯑꯗꯨꯝ ꯇꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯕꯤꯌꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥꯖꯜꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯍꯧꯒꯠꯇꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯑꯩꯒꯤ ꯖꯒꯥꯅꯤ, ꯑꯥꯏꯚꯔ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯅ ꯄꯥꯝꯗꯕ, ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯚꯔꯒ ꯕꯤꯁꯛꯀ ꯉꯥꯡꯉꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯍꯦꯔꯜꯅ ꯁꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯐꯝ ꯃꯐꯝꯗ ꯂꯣꯏꯅ ꯍꯟꯖꯜꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯑꯈꯥꯕ ಮಿꯠꯌꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕ ꯃꯤꯔꯦꯝ ꯉꯥꯛꯇꯔꯥ ꯍꯥꯏꯔꯝꯂꯒ ꯕꯤꯌꯣꯟꯁꯨ ꯎꯁꯤꯠꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯜꯐꯅ ꯁꯚꯥ ꯑꯃ ꯀꯧꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡ ꯑꯁꯤꯗ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ
ꯕꯥꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯜꯁꯤ ꯕꯥꯁꯟꯁꯤ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯞꯅ ꯆꯪꯉꯛꯂꯤ꯫ ꯑꯦꯊꯜꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯅꯕꯒꯤꯗꯃꯛ ꯐꯥꯛꯇꯣꯛꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯍꯧꯒꯦ ꯇꯧꯕꯗ ꯍꯌꯤꯡ ꯈꯣꯏ ꯑꯃ ꯄꯥꯏꯁꯜꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯊꯜꯁꯨ ꯍꯌꯤꯡ ꯈꯣꯏ ꯑꯁꯤꯗ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯈꯣꯏ ꯑꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯖꯜꯂꯨꯔꯦ꯫ ꯑꯦꯊꯜꯅ ꯈꯣꯏ ꯑꯁꯤꯕꯨ ꯍꯥꯠꯂꯨꯔꯕꯁꯨ ꯃꯈꯨꯠꯇ ꯃꯍꯨꯁꯤꯅ ꯊꯤꯟꯖꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯜꯁꯨ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯖꯨꯗꯤꯠꯀ ꯑꯦꯜꯐ꯭ꯔꯦꯗꯀꯁꯤ ꯃꯄꯨꯔꯣꯏꯕ ꯑꯦꯊꯜꯋꯨꯜꯐꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯍꯥꯟꯅꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯦꯊꯜꯔꯦꯗ ꯑꯁꯤ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯜꯐꯁꯨ ꯈꯣꯏꯅ ꯆꯤꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯅꯥꯕ ꯑꯣꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯄꯣꯝ ꯄꯣꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯦꯊꯜꯋꯨꯜꯐꯅ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯔꯦꯗꯇ "ꯑꯩꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯅꯆꯤꯟ ꯅꯅꯥꯎ ꯀꯥꯏꯅꯒꯅꯨ" ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯄꯨꯁꯨ ꯑꯃꯨꯛ ꯀꯧꯁꯜꯂꯛꯇꯨꯅ "ꯑꯩꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅꯤꯒꯤꯗꯤ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯤꯗꯅ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯅꯈꯣꯏꯅꯤꯅ ꯏꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯗ ꯍꯥꯏꯔꯤ꯫ ꯑꯦꯊꯜꯋꯨꯜꯐꯅ ꯖꯨꯗꯤꯠꯇ ꯑꯃꯨꯛ "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯖꯨꯗꯤꯠ, ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯏꯁꯣꯔꯁꯤꯡꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯏꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯔꯦ" ꯍꯥꯏꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯜꯐꯁꯤ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯥꯒꯤ ꯅꯨꯄꯤ ꯖꯨꯗꯤꯠꯀꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯦꯒꯔꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤꯒꯤꯗꯃꯛ ꯋꯥ ꯈꯔ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯃꯈꯣꯏꯅꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯟꯕ ꯑꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ "ꯍꯣꯏ, ꯂꯥꯟ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯆꯥꯁꯤꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯅꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯥꯎꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯀꯔꯤ ꯄꯥꯝꯃꯝꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯕꯕꯥꯅ ꯑꯅꯧ ꯑꯅꯧꯕ ꯂꯝ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯨꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯥꯝꯖꯔꯝꯕ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ꯫ ꯑꯩꯗꯤ ꯃꯁꯤꯕꯨ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯥꯏꯕꯔꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯕꯕꯥꯅ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯑꯃꯗꯤ ꯃꯥꯅ ꯄꯥꯝꯂꯝꯕ ꯄꯥꯟꯗꯝꯁꯤꯡꯁꯤ ꯂꯣꯏꯅ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯎꯕꯥꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯟꯒꯤꯗꯃꯛ ꯇꯌꯥꯔꯤ ꯇꯧꯔꯨꯔꯁꯤ ꯂꯥꯎ꯫ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯒꯗꯕ ꯂꯩꯔꯕꯅꯤꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ "ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯗꯤ ꯆꯨꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯥꯏꯕꯔꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯦꯔꯦꯒꯠ ꯁꯤꯇꯤꯗ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯁꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ "ꯏꯃꯥꯅ ꯈꯜꯂꯤꯕꯗꯨ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯟꯗꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯡꯀꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯛꯄ ꯌꯥꯏ" ꯍꯥꯏꯔꯤ꯫ ꯃꯃꯥꯝꯆꯥꯅ ꯃꯔꯩ ꯌꯦꯟꯅꯔꯛꯄ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯍꯥꯕꯗꯨꯜꯅ "ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯏꯁꯣꯔꯁꯤꯡꯅ ꯍꯥꯟꯅꯅ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯝꯇ ꯈꯪꯉꯣꯏ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯔꯦꯗꯇ "ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯑꯆꯧꯁꯥꯡ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯃꯍꯨꯠ ꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯟꯅꯔꯛꯂꯒꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯕ ꯇꯥꯏ꯫ ꯃꯁꯤꯗ ꯑꯦꯊꯜꯔꯦꯗ "ꯅꯪꯕꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯌꯣ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯄꯥꯅꯁꯨ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯄꯨꯝꯕ ꯂꯣꯏꯁꯟꯗꯨꯅ ꯊꯝꯃꯝꯂꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯊꯜꯋꯨꯜꯐꯀꯤ ꯃꯆꯥ ꯑꯍꯟꯁꯨ ꯅꯪꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪ ꯅꯠꯇꯕ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯤꯡꯉꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥ ꯑꯦꯊꯜꯔꯦꯗꯅ ꯃꯃꯥ ꯖꯨꯗꯤꯠꯇ "ꯋꯥꯐꯝ ꯑꯗꯨ ꯏꯃꯥꯅꯁꯨ ꯇꯥꯛꯄꯤꯔꯕꯅꯤꯅ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯛꯄ ꯐꯤꯔꯦꯞ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯖꯔꯦ" ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ "ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯍꯟꯅꯤꯡꯂꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪ ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯋꯥꯐꯝ ꯑꯗꯨ ꯅꯁꯥꯅ ꯌꯥꯖꯔꯣꯏꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥ ꯑꯦꯊꯜꯔꯦꯗ ꯑꯃꯗꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯉꯛꯇꯨꯅ "ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯕꯤꯈꯤꯕꯗꯥꯏꯅꯦ ꯑꯩꯁꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ" ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ "ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝꯃꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯂꯤ꯫ ꯃꯥꯅ ꯁꯦꯝꯃꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯁꯥꯃꯛꯀ ꯆꯞ ꯃꯥꯟꯅꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯗꯤ ꯃꯐꯝꯁꯤꯗ ꯇꯣꯉꯥꯟꯕ ꯅꯤꯡꯊꯧ ꯃꯈꯜ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯋꯥꯐꯝꯁꯤ ꯅꯪꯒꯤ ꯄꯨꯄꯨꯅꯗꯤ ꯌꯥꯝ ꯃꯥꯡꯖꯧꯅꯅ ꯈꯪꯉꯝꯃꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯔꯦꯗꯅ "ꯄꯨꯄꯨꯅ ꯀꯃꯥꯏꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛꯄꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ?" ꯖꯨꯗꯤꯠꯅ "ꯅꯪꯒꯤ ꯄꯨꯄꯨꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯉꯝꯃꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯔꯦꯗꯅ "ꯈꯪꯉꯝꯗꯦ, ꯄꯨꯄꯨꯅ ꯋꯥꯐꯝ ꯑꯁꯤ ꯁꯨꯈꯪ ꯈꯪꯉꯝꯗꯦ꯫ ꯉꯁꯤ ꯏꯃꯥꯅ ꯄꯨꯄꯨꯕꯨ ꯊꯥꯒꯠꯂꯤꯕꯗꯨꯗꯤ ꯃꯇꯝ ꯈꯔ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯌꯥꯝꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯉꯥꯡꯉꯛꯄꯗꯒꯤꯗꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯈꯥꯝꯂꯤ꯫ ꯃꯌꯥꯝꯕ ꯑꯦꯊꯜꯔꯦꯗꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯅꯪ ꯃꯇꯥꯡꯁꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫
ꯃꯃꯥ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯑꯦꯊꯦꯜꯔꯦꯗꯇ ꯃꯐꯝꯁꯤꯗ ꯃꯥꯁꯨ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩ꯫ ꯍꯣꯏ ꯅꯈꯣꯏꯅꯤ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅꯤꯁꯨ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯄꯨꯄꯨ ꯑꯦꯒꯕꯥꯠꯅ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯌꯥꯝ ꯉꯟꯅ ꯁꯦꯝꯃꯝꯂꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯄꯨꯅ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯔꯣꯝꯒꯤ ꯑꯆꯧ ꯑꯆꯧꯕ ꯄꯥꯁꯇꯔ ꯀꯌꯥ ꯑꯃ ꯎꯅꯍꯟꯗꯨꯅ ꯂꯩꯕꯥꯛ ꯁꯥꯁꯟ ꯀꯌꯥ ꯑꯃ ꯇꯝꯃꯛꯈ꯭ꯔꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯆꯥꯎꯔꯕ ꯄꯥꯁꯇꯔ ꯃꯌꯥꯝꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯇ ꯏꯖꯠ ꯎꯠꯇꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯂꯕ ꯀ꯭ꯔꯥꯎꯟ ꯑꯃꯁꯨ ꯎꯞꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯦꯊꯦꯜꯔꯦꯗꯅ ꯁꯥꯎꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯣꯏꯅ ꯔꯣꯝꯗ ꯆꯠꯂꯝꯂꯕꯁꯨ ꯑꯩ ꯑꯣꯏꯅ ꯎꯞꯄꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯍꯣꯏ ꯅꯪ ꯆꯠꯂꯕꯁꯨ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯎꯞꯄꯝꯕ ꯌꯥꯏ, ꯃꯤꯡꯆꯠ ꯑꯁꯤ ꯐꯪꯉꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯄꯨꯅꯗꯤ ꯅꯪꯕꯨꯗꯤ ꯃꯐꯝꯗꯨꯗ ꯊꯥꯈꯤꯗ꯭ꯔꯦ, ꯑꯦꯜꯐ꯭ꯔꯦꯗ ꯑꯣꯏꯅ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯦꯊꯦꯜꯔꯦꯗꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯅꯧꯕ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯇꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯔꯦꯗꯁꯦ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯃꯥꯗꯤ ꯑꯣꯏꯕ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯃꯉꯣꯟꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯃꯨꯔꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯅꯁꯨ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯈꯥꯝꯗꯨꯅ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯑꯦꯜꯐ꯭ꯔꯦꯗꯇ ꯊꯥꯖꯕ ꯊꯝꯗꯕꯗꯒꯤ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯅ ꯃꯌꯥꯝꯁꯤꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯃꯅꯥꯎꯄꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯖꯨꯗꯤꯠꯅꯁꯨ ꯃꯇꯦꯡ ꯄꯥꯡꯖꯜꯂꯛꯇꯨꯅ ꯋꯥꯐꯝꯁꯤꯗ ꯌꯥꯅꯤꯡꯕ ꯃꯤꯁꯤꯡꯗꯨ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯁꯨ ꯄꯥꯝꯗ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯗ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯋꯥꯅ ꯁꯥꯖꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯁꯤꯕꯨ ꯎꯖꯕꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯎꯕꯗ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯦꯛꯃꯟꯁꯤ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯖꯨꯗꯤꯠ ꯑꯃꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪꯁꯤꯡꯁꯤ ꯌꯦꯡꯂꯒ ꯀꯞꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯊꯣꯔꯒ꯭ꯔꯤꯝ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯕꯨꯛ ꯐꯠꯇꯕ ꯏꯚꯤꯟꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯕꯨꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯕꯨꯜꯅꯁꯨ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯒ꯭ꯔꯤꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯀꯟꯅ ꯅꯝꯅꯔꯛꯄꯗꯒꯤ ꯕꯨꯜꯗ ꯑꯣꯏꯅ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯊꯤꯟꯖꯤꯟꯈꯤꯕꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯗꯨ ꯉꯁꯤ ꯑꯃꯨꯛ ꯊꯣꯛꯄ ꯍꯧꯔꯦ꯫ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯐ꯭ꯂꯣꯀꯤꯁꯨ ꯃꯥꯒꯤ ꯑꯁꯥ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯞꯆꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫